Kaibulam Jawu Mapung Faba Tourist Destination Ama Ohenaba Laingak na Tabak Paikat Haure Kunja Singi Sanmitlon Fagatan Bamadi Handloom Bamadi Handicraft Ki Potok Sing Promoter with a meeting Tamgani Hairi Amsung Libasi the Hoki Pung Kunga Marigi Manunga COVID-19 Gi Anova case Kunga Tare La Krabusu upon be active case Ki Masing Lishing Amaga Fugamat Foy the Hantarakre Mayam Kurmzari, the Myanmar Impact News near JEET KHAIDEM Hoja Punja se Faubuki Murba Boxing, ma'am, the Pizari. Guantavi Togdoki Mayokta All Manipur Working Journalists Union Amasung Editors Guild Manipur na Changsilakpa Kongjangi Sarukam Oina. Impact News Nasu Journalists deserve justice, not silence, Haiba demand asi taksilakli. Kaibulam Jawu Mapung Faba Tourist Destination Ama Oihannaba Manipur Laingak na Tabak Paikat Pahaure Kaibulam Jaw develop Tauba Matamda Kaibulgi Akoibada Ladyba Mioy Singi Sanmitlon Fagathanba Kaktanatana Mafamasigi Handloom Mamadi Handicraft Ki Potok Sing Promote Tauba Ahen Mamityang Tamgani Haina Textiles Commerce and Industries Ki Additional Chief Secretary Anurag Bajpai na Fongdokre Department Asina Sanctuary Division Manipur Forest Department Kapunna Kusam Naduna RAMP scheme gi makada Chayol ani chathagadaba handloom weavers singi oiba capacity building program hogdokpagi thoramda wafamasi fongdokhibani Kaibulgi ima phoibi lairembi sana sanglenda pangthokiba thoramadu Anurag na makha taraduna hai Kaibul lamjaw semgatpagi thabak paikhatlakliba sida sangayamadi park khakta develop tawbanatana Kaibulgi akoibada lairiba miyamgi sanmitlon fagathanba changi Kaibul lamjaw asi tourist destination oina develop tawrakpada maikai aduda lairiba fisabi artisan singi pothok sing asi yonnabagi platform ama piragani haiki Capacity building training program asi makhatana tourist ki hotspot oirib ukrul Sanapati amadi Tamenglong district ta pangthoknaba thorang leide hairi Thoramaduda Forest Department amadi Handloom and Textiles ki makok thongba official amadi staff singna sarukyaki Economic activities should also be there in such a manner, it should be organized in such a manner so that people also become part of this entire tourism concept. Because tourism is being promoted by the government as an activity. But unless the people get involved, it does not become the self-sustained model. So that is why we have come up with the idea that first part is ecotourism, second part is management of that ecotourism, and third part is that the activities which lead to more attractions in these areas means the handicraft of this area, the handlooms of this area, the textile products of this area, which also can be promoted simultaneously in other parts of India or the world. Tharamadugomari Lainana Handloom and Textiles ke Director Ilangbam Jiten Hai Manipur Lainga ki Makada Department Asigi Maikai Craft Handloom Village Ama Sembagi Pandam Thamle All India Weavers Sanchez ki Matung ina Bisnupur District oina Weaver Chani Rom Kangdokpa Ngamle Adubu Masidagi Henna Lairamgani Haibagi Thazabalai Training program asina Maikai Adugi Weaver Amadi Artisan Singna Puthokliba Pothok Singi Marketing Platform Pibaga Loinana Sanmitlon Hengat Hanba the Mating Ama Oilagani Hairi Hilum village ama develop tawraga lei habasi khangpa matamda malamdam sir laiba weaver jingi masakchu lewak pana khangakani khangakpadantana makoina sariba feesing asi chu laiba mi sing tu yongi pe abi marketing platform jo khoi pigani marketing platform jigi magi bekano asi hengalpa taraga di kaibul da laiba fisalu sa tawbiriba koigi weaver paipana mangna thamda lupa lising manga taruk tare talambase or madugi almost double or triple thamda lupa lising tara manga or kun tanbang ambagi atung makhal ki activities me to Pakatpa Yanana Buitamakta Manipur Sarkar ke recent Chief Secretary Sir Village Lamjing Lamtang Bakata Koyamji Kaibula to Makali Development Lamatoke Habagi Yahan Hanba preliminary Oibadum Steva Maniga training program. Manipur Police na Lokatpa Cheksul Tharangi Manung Chana Chingamasung Tampaki Mafam Singda Thibu Humigi Thabag Leptana Chathari Lona Thinkraba Lalhulup Kayagi Kedar Singh Fagat Pagaloinana Kutsukulai Singh Su Fangbangam Haidi Chandel District ki Tongan Wafam Anidagi Security Force na Thibu Humigi Thabak Chathabada Kutlai Kaya Fare Fagalakiba Kutlai Singh Adugi Manungda 12 bore factory mat rifles Mari 12 bore country mat rifles Taruk muzzle loaded
राइफल्स अनी पॉम्पी मंगा पॉम्पी सेल मंगा IED मरी ग्रेनेड मरीना चिंगबनी हाइरी थौबाल डिस्ट्रिक्ट की हेरो पुलिस स्टेशन अकोनबा सलुंगफंग बाजार दगी लोन थिंख्रबा लालहोलो प्रिपाक प्रोगी नुपी कैडर अमसु सिक्योरिटी फोर्स ना फारे हाइरी इम्फाल वेस्ट डिस्ट्रिक्ट के इम्फाल पुलिस स्टेशन कोनबा नागमापाल दगी लोन थिंख्रबा लालहोलो प्रिपाक प्रोगी एक्टिव कैडर अमा फारे हाइरी फारब कैडर अदुदी बिष्णुपुर डिस्ट्रिक्ट की नापत मयाई लैकाई दगी लाइश्रम रोमेश मैतई अतोपमे पुंसीबा महाकी चही कुंट्रागा मापन सूरे मियोय सिदगी मोबाइल फोन अमा सेल ओइना लुपा चनीगा मरिफु तरा अमदी आधार कार्ड अमा फंगबंगम की हाइरी इम्फाल एरियादगी गाड़ी हुरानबदा चेनबनी हाइबा मियोय अहुम वाहेंग लैकाइदगी मणिपुर पुलिस की कांगबु अमना फारे हाइरी फारबा मियोय अहुम अदुगी दी माइनर अमा यावना इरोंग मखा लैकाइदगी MD सहीदुर रहमान चही कुनगनिपान अमदी लैकाइ सिमक्तदगी चेसाम मुसारफ चही कुनगनी थोइनी लोइनना मखोय अहुमना हुरान किबा गाड़ी सिंह रिकवर तौनबगी थबकसु लखटपा हौरे हाइरी Myanmar da base tauba pro democracy militant group anigi marakta akanba mong da khut thoknabada Myanmar macha kaya Manipur ga yumlo nariba Mizoram state ta chancel lakle hairi thogdosi na maram oidaga Mizoram gi Champhai district ta Myanmar macha kaya border lan na lanze lakle hairi lanze lakpa Myanmar macha singi chap chaba masing khangba ngamdrabasu Chaurakna mioi chani henna changsil lamba yabagi report lady loinana khut thoknaba adu ngarang numidang fawba chathaki hairi ningsingba yabadi haukiba kumja lising aniga kunga mathoi ge February dagi Myanmar da military junta na Aung San Suu Kyi na luchingba democratic government bu ku tawduna palakpadagi civil war thoktuna Mizoram da Myanmar refugee lishing kuntra henna changjafam lauduna layakibani in sum don ton na in chu hian unaw le unawan han in dawan ya mo anten matang size the break amlo zage break ki matung da kang kumhai gi aroiba numit kanglen gi thoram harau tayam na ngarang pangthoki bagi pau amadi Manipur sumaleng gi tonga tonga ipak sing punulak jage impact news meeting ta to lebi Mission for 2025. As the institution is emphasizing hands-on training, cardiovascular technology students are trained echocardiography at very early stage in British style. Hi everyone, I'm a student of BSc Cardiovascular Technology second year, started doing hands-on echo. For further details, please contact 600-975-2429 Academic Department Sky Hospital. Haksang panatamge hairabadi iramda masimakta da laiba khwaidagi pharaba hospital singi manungda ama oiriba Babina Hospital leijari mafam asida thajaba yaraba amadi sel yamna changdana specialty kun henbada ana layeng bagi khudong chaba pizari pediatrics cardiology cosmetic surgery amadi specialty makal makha kayada aikhogi specialist singna marik chumna thawai hakchang yauna layeng jari aduna state wangmada amuk kari gi chatlugani aikhogi Manipur da su hogikti awangba thaki healthcare fanglabada matam mangan biraganu sel hena tingan biraganu aikhogi specialist singdagi malem gi apaba thaki layeng patapta yumpam oiba service lobiyu Babina Hospital where hope meets compassion akupa marol gidamak Babina Hospital Sajiwa Jail Road Khabai Soi Imphal East Lengsin birau natraga aikhogi phone number 6909390666 ta call tawbirau break ki matung da COVID-19 gi updates ka loinana mayam bo mukana taram nokchari Laibasida haukiba pung kunga mari gi manungda COVID-19 gi anoba case kunga taret lakrabasu apunba active case ki masing lising amaga humfuga mathoida hantarakre ngarang COVID-19 na maram oiraga mioi ahum laikidabaga loinana laikidabagi masing cha amaga yankhaiga mathoi sukre haukiba pung kunga mari sida COVID-19 dagi mioi cha amaga humfuga taru fagalaktuna discharge tawkibaga loinana hauzik fawda laibasida COVID-19 dagi mioi lising kunga taret ka chamri ga marfuga mari fagalaktuna discharge tawki
Laiba sigi state singi manungda Kerala na active case chani gani fuga taruk laiduna active case Khwaidagi laiba state oiri Gujarat na active case marifu tara gani thoi laiduna ani suba amadi Delhi ni active case humpuga taruk laiduna ahum suba da lairi Manipur da ngarang COVID-19 gi anoba positive case tara ga taruk lakrabasu apun ba active case ki masing di humpuga taruk ta hantarakre positive oiraba mioi tara ga taruk sigi manungda mio Imphal East district tagi mioi ahum Imphal West tagi mioi taruk amadi Bisnupur district tagi mioi taret ni hairi report asigi matung ina ngarang mioi tara ga humdoi discharge tawkiba ga loina na hauzik fawda COVID-19 dagi fagalaktuna discharge tawkiba mi gi masing chani ga kuntra sukre hairi loina na hauzik leiriba active case humpuga taruk asigi manungda mioi humfuga ni thoi home isolation tawduna leiri Imphal East ki Pangai da laiba Manipur Police Training Center da Van Mahotsav 2025 ka mari laina na u thaba gi thoram pangthokre thoram adu Manipur Forest Department ga Manipur Police Training Center Pangai ga punna khusamna duna chathakibani Nongmagi oiba free eye testing camp ama Phagok Chau Ikhai Mamang Lekai Community Hall da pangthokre camp adu Chingkalen Optical Amadi Lava Club ani na punna sinduna pangthokibani kem aduda mafam adugi miyoi chama henbana mitka mari leinaba anaba sing layenki Hauzik sanawi pau China gi Zealand chathariba Asia Cup Wushu Championship ta Manipur dagi Hanjabam Lanlen Tombi Devi na lupa gi medal ama fangba ngamkre Hanjabam Lanlen Tombi the championship asigi Taulu event lupa gi medal adu larokibani panbayabadi Hanjabam Lanlen Chombi Devi Imphal East District ki Wangkhai Ayang Pali dagi Hanjabam Jaydev Sarma amadi Kongbrai Latpam Kamala Devi gi machanupi ni Arabida bulletin asigi headlines samhuna mayam da thamsage Kaibulam Jawbu Mapung Faba tourist destination ama ohenaba laingak na thabak paikat pa hore khunja singi sanbelon fagathan ba amadi handloom amadi handicraft ki potok sing promote tawbuda mieng thamgani hairi amasung leba sid hauke pung kun gamari gi manungga COVID-19 gi anoba case kun gatare lakar baso apun be active case ki masing lishing ama kum fuga mat hoida hantarakre Hosko ni di Manipuri bulletin matang sai solution jari Manipur sumalangi tuan fungsing da togriba e-boxing da impact news meeting ta tum lebi